ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯪꯂꯤꯁ ꯁꯕꯖꯦꯛꯇ PhD ꯇꯧꯔꯤꯕ ꯔꯥꯖꯦꯟꯗ꯭ꯔ ꯔꯥꯀꯦꯁꯅ ꯄꯤꯔꯛꯄ ꯆꯤꯊꯤ ꯑꯃꯈꯛ ꯄꯥꯔꯨꯕꯗꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯈꯛꯇ ꯆꯠꯇꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯀꯣꯜꯀꯇꯥ ꯇꯨ ꯏꯝꯐꯥꯜꯒꯤ ꯇꯤꯀꯦꯠ ꯑꯃꯈꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯔꯦ꯫ ꯌꯥꯒꯗꯕꯒꯤ ꯃꯑꯣꯡ ꯎꯕ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔ ꯁ꯭ꯋꯁꯇꯤꯒꯤ ꯗꯥꯟ ꯊꯥꯗꯅꯅꯕ ꯕꯦꯕꯤ ꯁꯨꯠ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕꯗ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯔꯝꯕ ꯇꯤꯀꯦꯠ ꯑꯗꯨ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯦꯟꯗ꯭ꯔ ꯇꯤꯀꯦꯠ ꯂꯧꯔꯨꯔꯒ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯇ꯭ꯔꯦꯟꯗ ꯀꯣꯜꯀꯇꯥ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯂꯝꯗꯥꯏꯗ ꯔꯥꯀꯦꯁꯇ ꯁ꯭ꯋꯁꯇꯤꯒꯤ ꯕꯥꯔꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯃꯆꯦꯗ ꯍꯥꯏꯔꯒ ꯄꯤꯍꯜꯂꯛꯎ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯆꯟꯅꯨꯄꯤꯅ ꯃꯣꯅꯤꯀꯥꯒꯤ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕꯒꯤ ꯁ꯭ꯋꯁꯇꯤꯒꯤ ꯕꯥꯔꯇꯣꯟ ꯑꯗꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯔꯥꯖꯦꯟꯗ꯭ꯔ ꯃꯣꯅꯤꯀꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯎꯅꯤꯡꯕꯒꯨꯝ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯉꯥꯏꯉꯝꯗꯕ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁ꯭ꯋꯁꯇꯤꯕꯨꯗꯤ ꯍꯪꯆꯤꯠ ꯑꯣꯏꯖꯕꯅꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯂꯨꯕ ꯋꯥꯈꯜ ꯑꯗꯨ ꯐꯣꯡꯗꯣꯛꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯔꯥꯀꯦꯁꯇ ꯇꯦꯂꯤꯐꯣꯟꯗ ꯃꯔꯣꯜ ꯍꯪꯉꯛꯏ꯫ ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯄꯗ ꯃꯆꯦ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯂꯩꯔꯤꯛ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯩꯔꯤ, ꯍꯌꯦꯡ ꯑꯌꯨꯛ ꯌꯨꯝꯗ ꯄꯨꯊꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯅꯕ ꯄꯥꯎꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯣꯅꯤꯀꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯁꯤꯜꯂꯛꯎꯁꯨ ꯀꯟꯅ ꯋꯥꯅꯣꯝꯖꯔꯤ꯫ ꯔꯥꯀꯦꯁꯅ ꯃꯥꯅ ꯆꯥꯛ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯜꯂꯒꯦ, ꯍꯣꯔꯦꯟ ꯄꯨꯡ 11ꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯛ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯥꯛꯄꯤꯔꯣꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯦꯟꯗ꯭ꯔ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯄꯨꯡ 11 ꯆꯞ ꯆꯥꯅ ꯂꯩꯔꯤꯛ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯥꯛꯇꯨꯅ ꯔꯥꯀꯦꯁꯀ ꯎꯅꯔꯦ꯫ ꯃꯆꯦ ꯃꯣꯅꯤꯀꯥꯗꯁꯨ ꯔꯥꯖꯦꯟꯗ꯭ꯔ ꯂꯥꯛꯂꯦ, ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯗꯨ ꯈꯪꯍꯜꯂꯤ꯫ ꯃꯣꯅꯤꯀꯥ ꯍꯥꯏꯐꯦꯠꯁꯨ ꯄꯥꯈꯠꯄꯒꯨꯝ ꯇꯧꯏ꯫ ꯇꯟꯖꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯕ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯪꯖꯔꯦ꯫ ꯃꯣꯅꯤꯀꯥꯕꯨ ꯄꯣꯛꯄꯤ ꯆꯥꯎꯕꯤꯅ ꯃꯆꯥ ꯔꯥꯀꯦꯁꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯤꯉꯩꯗꯅꯦ ꯏꯃꯥ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯕꯥꯏꯁꯨ ꯂꯥꯛꯄ ꯌꯥꯏꯀꯣ, ꯅꯅꯦꯁꯨ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪ ꯅꯆꯦꯒꯤ ꯃꯅꯥꯛꯇꯅꯦ ꯈꯔ ꯂꯩꯔꯝꯃꯨꯀꯣ꯫ ꯔꯥꯀꯦꯁ ꯇꯟꯖꯥ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯔꯥꯀꯦꯁꯅ ꯊꯣꯔꯛꯇꯨꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯃꯆꯦ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯃꯣꯅꯤꯀꯥ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯄꯒꯨꯝ ꯀꯔꯤꯅꯣꯃ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕ ꯃꯣꯅꯤꯀꯥꯒꯤ ꯃꯁꯛꯇꯨ ꯉꯁꯤꯅ ꯍꯦꯟꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯐꯖꯔꯛꯄꯒꯨꯝ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯥꯡꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯎꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯀꯦꯁ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯥꯎꯁꯨꯝꯗ ꯍꯤꯞꯂꯤꯕ ꯑꯉꯥꯡꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯗꯨ ꯀꯟꯃꯟꯈꯤꯕꯒ ꯅꯣꯟꯊꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯀꯁꯨ ꯆꯨꯞꯄꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯅ ꯊꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯃꯣꯅꯤꯀꯥꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛ ꯊꯝꯕꯤꯔꯦ꯫ ꯃꯣꯅꯤꯀꯥꯅ ꯍꯔꯥꯎꯅ ꯑꯉꯥꯡꯗꯨ ꯂꯧꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯁꯣꯛꯅꯈꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯃꯥꯅ ꯄꯨꯔꯛꯄ ꯕꯦꯕꯤ ꯁꯨꯠ ꯑꯗꯨ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯂꯒ, ꯁꯦ, ꯑꯉꯥꯡꯒꯤ ꯕꯦꯕꯤ ꯁꯨꯠ ꯑꯃꯈꯛ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯉꯥꯡꯁꯤꯒꯤ ꯑꯍꯥꯟꯕ ꯐꯤꯖꯦꯠ ꯑꯣꯏꯅ ꯊꯣꯟꯕꯤꯌꯨꯀꯣ꯫ ꯅꯈꯣꯏꯒꯤ ꯃꯤ ꯃꯊꯪ ꯂꯥꯛꯅꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯅꯗꯅꯕ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯥꯎꯄꯥ ꯔꯥꯀꯦꯁꯅ ꯅꯪ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯕꯤꯕꯗꯒꯤ ꯇꯟꯖꯥ ꯑꯁꯤ ꯐꯪꯖꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯕꯤꯖꯦꯟꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯣꯅꯤꯀꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯎꯕ ꯑꯗꯨꯝ ꯐꯪꯉꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯝꯕꯁꯤꯅꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯕꯁꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯔꯤ ꯂꯣꯏꯕꯒ ꯔꯥꯀꯦꯁ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯃꯣꯅꯤꯀꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫
ꯃꯣꯅꯤꯀꯥ ꯔꯥꯖꯦꯟꯗ꯭ꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯔꯥꯖꯦꯟꯗ꯭ꯔꯒ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯔꯒ ꯂꯩꯀꯥꯏ ꯈꯪꯍꯟꯗꯅ ꯂꯣꯏꯁꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯀꯦꯁ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯔꯥꯖꯦꯟꯁꯨ ꯔꯥꯀꯦꯁ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯟꯗ꯭ꯔꯅ ꯌꯥꯝꯅ ꯀꯣꯏꯗꯅ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯀꯥꯏꯗ ꯂꯩꯒꯦ? ꯀꯧꯕꯒ ꯑꯃꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ?" ꯃꯣꯅꯤꯀꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯔꯥꯖꯦꯟ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯐꯨꯔꯤꯠ ꯑꯃꯅꯦ ꯁꯦꯝꯅꯤꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ, ꯑꯗꯨꯅ ꯐꯨꯔꯤꯠ ꯁꯦꯝꯕꯒꯤꯅꯦ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤꯅꯦ." ꯔꯥꯖꯦꯟꯁꯨ ꯃꯣꯅꯤꯀꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯆꯦ ꯑꯣꯏꯔꯕꯁꯨ ꯃꯣꯅꯤꯀꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯨꯔꯤ꯫ ꯃꯣꯅꯤꯀꯥꯅ ꯃꯧꯄꯥꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯒꯨꯝ ꯑꯗꯨꯝ ꯈꯟꯖꯔꯤꯕꯅꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯃꯣꯅꯤꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕꯕꯣ?" "ꯀꯨꯏꯗ꯭ꯔꯤꯕꯅꯦ, ꯍꯜꯂꯛꯄꯁꯨ ꯌꯥꯔꯦ꯫ ꯑꯔꯨꯕꯒ ꯂꯩꯕ꯭ꯔꯣ ꯅꯣꯏꯕꯣ? ꯀꯗꯥꯏꯗꯒ ꯆꯠꯇꯧꯔꯤꯅꯣ?" "ꯀꯩꯁꯨ ꯆꯠꯂꯣꯏꯗ." ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯁꯣꯐꯥ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯀꯦꯁꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯎꯕꯗ, "ꯑꯦ, ꯀꯩꯅꯣ ꯅꯪꯗꯤ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯖꯗꯕꯒꯨꯝ ꯑꯗꯨꯒ ꯐꯝ ꯂꯩꯗꯨꯅ?" "ꯂꯩꯖꯗ꯭ꯔꯦ, ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯑꯩ ꯂꯥꯛꯑꯦ ꯈꯪꯉꯤꯕꯅꯤ, ꯊꯣꯛꯂꯛꯇꯦ꯫ ꯑꯩꯕꯨ ꯀꯅꯥꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯏꯇꯥꯎ." ꯔꯥꯖꯦꯟꯗ꯭ꯔ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕꯗ ꯐꯥꯒꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯥꯀꯦꯁꯅꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯔꯥꯖꯦꯟꯅ, "ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯝꯂꯛꯂꯤꯕꯁꯦ ꯎꯗꯦꯅ, ꯃꯈꯣꯟꯁꯨ ꯑꯝꯇ ꯇꯥꯗꯦ." "ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗꯨꯒꯤ ꯆꯠꯅꯦꯅ ꯑꯅꯤꯃꯛ ꯆꯠꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯊꯣꯛꯂꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯔꯥꯖꯦꯟꯗ꯭ꯔꯅ, "ꯏꯇꯥꯎ, ꯅꯣꯏ ꯆꯦꯒꯤ ꯈꯪꯅꯕꯒ ꯂꯩꯕ ꯖꯥꯠꯂꯣ? ꯅꯪꯕꯨ ꯈꯪꯕ꯭ꯔꯣ?" "ꯑꯁ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯍꯪꯂꯤꯗꯨꯅ? ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯅꯁꯨ ꯍꯪꯗꯦ, ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗꯦꯗ, ꯑꯩ ꯈꯪꯗꯦꯃꯤ." "ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ?" ꯔꯥꯖꯦꯟꯗ꯭ꯔ ꯋꯥ ꯊꯩꯗꯣꯛꯂꯛꯂꯝꯃꯤ꯫ "ꯁꯨꯝ ꯍꯪꯕꯅꯤꯕ, ꯑꯗꯣ ꯅꯪꯗꯤ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯗꯤꯅꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯨꯅꯅꯦ ꯑꯦꯛꯖꯥꯝ ꯊꯥꯎꯒ ꯊꯕꯛ ꯊꯤꯌꯨꯒꯅ ꯑꯩ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ, ꯀꯣꯛꯀꯥꯁꯦ ꯉꯥꯎꯔꯦ ꯏꯇꯥꯎ." ꯔꯥꯀꯦꯁꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯁꯨꯅꯦꯃꯤ ꯏꯇꯥꯎ, ꯏꯆꯦ ꯂꯩꯕꯒꯤꯀꯣ ꯑꯩ ꯈꯔ ꯐꯕꯅꯤ, ꯅꯠꯂꯝꯗ꯭ꯔꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯉꯥꯡꯕꯗ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯈꯔ ꯀꯟꯕꯤꯔꯤꯌꯦ." ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯗꯨꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯀꯥꯏꯅꯔꯦ꯫ ꯁꯣꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯌꯨꯝ ꯌꯧꯕꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯃꯣꯅꯤꯀꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩ ꯃꯥ ꯎꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯑꯩ ꯆꯠꯄꯁꯨ ꯉꯝꯃꯣꯏꯗ." ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯃꯪꯂꯤꯉꯩꯗ ꯃꯃꯥ ꯃꯦꯝꯆꯥ ꯆꯪꯂꯛꯇꯨꯅ, "ꯍꯥꯏ, ꯏꯕꯨꯡꯉꯣ." "ꯀꯔꯤꯅꯣꯕ ꯃꯥꯅ ꯃꯪꯂꯤꯕꯁꯤꯕꯣ? ꯍꯥꯏ, ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥ? ꯀꯔꯤ ꯃꯪꯂꯤꯕꯅꯣ?" ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯃꯃꯥꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯅꯥ ꯄꯪꯗ꯭ꯔꯦꯀꯣ ꯏꯃꯥ." "ꯏꯆꯥꯗꯤ ꯅꯥ ꯄꯪꯗꯕꯗꯨꯅꯔꯥ ꯏꯃꯥꯅ 100ꯂꯛ ꯀꯧꯕꯗ ꯇꯥꯗ꯭ꯔꯤꯕꯗꯣ?" "ꯑꯣ ꯏꯃꯥ, ꯇꯥꯏꯌꯦ, ꯑꯩꯁꯦ ꯅꯥ ꯄꯪꯗ꯭ꯔꯤꯀꯣ." "ꯀꯔꯤꯅꯣ ꯃꯤ, ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯅꯦ ꯅꯥꯒꯤ ꯙꯔꯝꯀꯥꯁꯦ ꯂꯣꯏꯅ ꯀꯥꯏꯗꯅ ꯅꯥ ꯄꯪꯗꯧꯔꯤ ꯄꯣꯠꯅꯤ ꯑꯩ." "ꯍꯣ, ꯇꯥꯔꯕꯗꯤꯅꯦ ꯑꯃꯨꯛꯇ ꯂꯥꯎꯁꯦ, ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯂꯥꯎ. ꯒ꯭ꯌꯥꯁ ꯑꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯑꯃꯨꯛꯇ ꯁꯤꯜꯂꯨ ꯂꯥꯎꯁꯦ." ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯦꯟꯗ꯭ꯔ ꯇꯟꯇꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒ꯭ꯌꯥꯁ ꯁꯤꯟꯅꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯗꯥꯏꯅꯣ ꯒ꯭ꯌꯥꯁꯄꯣ, ꯁꯤꯜꯂꯒꯦꯁꯦ." "ꯀꯔꯤꯅꯣꯕꯤ ꯅꯪꯅ ꯌꯥꯝꯅ ꯍꯣꯕꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯀꯔꯤ ꯑꯆꯤꯟꯕꯒ ꯂꯩꯔꯒꯦ? ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ, ꯁꯤꯂꯤꯟꯗꯔꯁꯦ ꯑꯃꯨꯛꯇ ꯊꯥꯡꯗꯔꯛꯎꯁꯦ." "ꯏꯃꯥ, ꯑꯩꯈꯣꯏꯗꯤꯅꯦ
ꯄꯥꯡꯒꯜꯒ ꯁꯣꯟꯖꯤꯜꯂꯛꯄꯅꯦ ꯁꯨꯝꯕ ꯑꯔꯨꯝꯕ ꯀꯥꯁꯦ ꯊꯥꯡꯅꯕ ꯉꯝꯕ ꯖꯥꯠ ꯅꯠꯇ꯭ꯔꯦ ꯁꯣꯟꯅꯤ ꯌꯥꯝ ꯁꯣꯟꯅꯤꯕꯤ ꯏꯃꯥꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯊꯥꯡꯗꯗꯨꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯤꯔꯝꯃꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯂꯛꯇꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯔꯒ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯔꯥꯖꯦꯟꯗ꯭ꯔ ꯔꯥꯀꯦꯁ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯛꯄꯅ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯔꯥꯀꯦꯁ ꯈꯣꯏꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯠꯂꯤ ꯃꯣꯅꯤꯀꯥꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯣꯅꯤꯀꯥꯁꯨ ꯁꯣꯐꯥ ꯀꯥ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯆꯦꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯣꯅꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯅꯪꯅ ꯍꯪꯉꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ ꯂꯩꯕ꯭ꯔꯣ ꯏꯆꯦꯒꯤ ꯈꯪꯅꯕ ꯍꯥꯏ ꯔꯥꯖꯦꯟꯗ꯭ꯔ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝꯅ ꯂꯨꯏꯀꯣ ꯊꯕꯛꯇꯅꯦ ꯐꯖꯅꯅꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅꯅꯦ ꯋꯥꯈꯜ ꯊꯥꯗꯧꯀꯣ ꯍꯧꯖꯤꯛꯅꯦ ꯏꯔꯥꯡ ꯐꯂꯥꯡꯒꯤ ꯋꯥꯈꯜꯒ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯣꯅꯤꯀꯥꯁꯨ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯀꯦꯁꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯔꯥꯀꯦꯁꯅ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯇꯥꯎ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯋꯥ ꯂꯣꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯀꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯁ ꯀꯔꯤꯅꯣ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯨꯒ ꯈꯟꯒꯅꯨꯒ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯕꯧꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯣꯏ ꯍꯥꯏꯔꯣ ꯇꯥꯔꯒꯦꯁꯦ ꯑꯩꯅ ꯏꯆꯦꯁꯦ ꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯏꯇꯥꯎ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯕꯨ ꯏꯆꯦꯅꯒ ꯇꯥꯔꯗꯤ ꯅꯪ ꯅꯀꯣꯛꯇꯣ ꯁꯨꯒꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯩ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ ꯔꯥꯖꯦꯟꯗ꯭ꯔꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯀꯦꯁꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯍꯣꯏ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯒꯦꯁꯤ ꯏꯇꯥꯎ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯕꯨ ꯏꯆꯦꯗ ꯑꯩꯅ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯂꯨꯗꯣꯏꯅꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯦꯟꯗ꯭ꯔ ꯔꯥꯀꯦꯁ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯣꯅꯤꯀꯥꯒ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯦ ꯔꯥꯖꯦꯟꯗ꯭ꯔ ꯃꯣꯅꯤꯀꯥꯕꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯏꯆꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯅꯝꯃ ꯁꯨꯅꯤ ꯍꯣꯏꯗꯅꯦ ꯐꯅꯦꯛꯀꯤ ꯀꯩꯅꯣꯝꯃ ꯃꯔꯨꯞ ꯑꯃ ꯍꯥꯏꯕ꯭ꯔꯥ ꯇꯧꯗꯧꯔꯤꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯍꯪꯒꯦ ꯇꯧꯕ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯋꯥꯗꯣ ꯔꯥꯖꯦꯟꯗ꯭ꯔ ꯏꯆꯦꯒꯤꯗꯤꯅꯦ ꯑꯗꯨꯝꯕꯗꯣ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗꯅꯦ ꯍꯩꯅ ꯁꯤꯡꯅꯔꯒ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯣ ꯏꯆꯦꯕꯨ ꯍꯪꯉꯛꯄ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯏꯀꯥ ꯇꯧꯗꯨꯅ ꯏꯆꯦꯕꯨ ꯍꯪꯉꯛꯄ ꯌꯥꯝꯅ ꯏꯆꯦꯕు ꯈꯟꯖꯕ ꯃꯤ ꯑꯃ ꯂꯩꯕ ꯍꯣꯏ ꯌꯥꯔꯦ ꯏꯆꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯣꯅꯤꯀꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯔꯥꯀꯦꯁꯀ ꯎꯅꯔꯦ ꯏꯇꯥꯎ ꯑꯩꯅ ꯏꯆꯦꯗ ꯍꯧꯗꯣꯛꯄꯗ ꯏꯆꯦꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯩꯗ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯏꯆꯦꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯁꯨꯅꯦ ꯏꯆꯦꯅ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯁꯦ ꯄꯥꯛꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯧꯗꯣꯛꯑꯣ ꯍꯥꯏꯔꯤꯅꯣ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯔꯥꯀꯦꯁꯇ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯔꯥꯀꯦꯁꯁꯨ ꯃꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯆꯦꯗ ꯋꯥ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯆꯦꯗ ꯇꯛꯄ ꯀꯟꯃꯟꯕꯅ ꯇꯞꯅ ꯇꯞꯅ ꯃꯆꯦꯒ ꯔꯥꯖꯦꯟꯗ꯭ꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯣꯅꯤꯀꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯔꯥꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯣꯅꯤꯀꯥꯒꯤ ꯃꯄꯥ ꯀꯨꯜꯂꯅ ꯄꯥꯎ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯟꯅꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯊꯃꯣꯏ ꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯆꯥꯕ ꯊꯛꯄ ꯈꯪꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯗ ꯁꯤ ꯇꯧꯏ
ꯁꯤ ꯇꯧꯏ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ. ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤꯀꯣ ꯅꯪ. ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯟꯇꯛ ꯃꯇꯛ ꯇꯧꯔꯛꯏꯕꯁꯤꯕꯣ? ꯁꯤꯃ ꯇꯧ ꯍꯥꯏꯔꯁꯨ ꯅꯥꯆꯪꯗꯦ, ꯁꯤꯃ ꯇꯧ ꯍꯥꯏꯔꯁꯨ ꯅꯥꯆꯪꯗꯦ. ꯑꯩꯅꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯀꯣ. ꯅꯣꯏꯒꯤ ꯄꯥꯕꯨꯡꯅꯅꯦ ꯁꯣꯝꯗ ꯍꯪꯉꯨ. ꯑꯩꯅ ꯍꯪꯉꯤ ꯅꯪꯅ ꯈꯨꯝꯗꯦ. ꯑꯩ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯌꯥꯝꯅ ꯇꯞꯅ, ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯄꯣꯊꯥꯔꯣ. ꯏꯕꯨꯡꯉꯣ, ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯟꯆꯥꯁꯨ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯣꯅꯤꯀꯥꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ. ꯃꯇꯝꯗꯤ ꯂꯦꯞꯈꯤꯕꯅ ꯑꯃꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯅꯔꯝꯗꯦ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯣꯅꯤꯀꯥꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯣꯅꯤꯀꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯣꯅꯤꯀꯥꯁꯨ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯁꯤꯅ ꯊꯣꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯀꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ. ꯑꯗꯨꯒ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯃꯣꯅꯤꯀꯥꯒꯤ ꯃꯄꯥ ꯀꯨꯂꯥꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ? ꯅꯆꯦꯁꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯅꯣꯏꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯥꯜꯂꯤ. ꯑꯗꯨꯕꯨ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯗꯤ ꯐꯩꯗꯅ. ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯍꯌꯦꯡꯅꯤ ꯂꯨꯍꯣꯡꯕ ꯑꯁꯤ. ꯃꯁꯤꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯏꯆꯥꯅꯨꯄꯤꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯣꯏꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯨꯂꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯃꯣꯅꯤꯀꯥꯁꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯍꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯠꯈꯤ. ꯃꯃꯥꯅ ꯃꯣꯅꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯃꯣꯅꯤꯀꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤ. ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯃꯣꯅꯤꯀꯥꯕꯨ ꯊꯦꯝꯕꯤꯔꯤ. ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯣꯅꯤꯀꯥ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯔꯥꯖꯦꯟꯗ꯭ꯔꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯁꯛ ꯃꯥꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯑꯁꯤꯅ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫